इजिप्ट की गिजादा चाही लिसिंग कयागी ममांगदगी लेखलबा पिरामिड ngasi phawbada karisu tawduna leptuna leibagi maram karigino thawan michak mathi phaiduna pokhaikre miyamni yamna kinaiba cancer haibelina makhalasi phananaba scientist ni hidak puthok pangamkre chahi taraga taruk makhagi angangsingda athingba thamkre maling belibak sing yengnaruba matamda india gi oina reng hantarakre haibi yauna science amadi technology gi mari leinaba hiramda ipak tv news na kumna thijalubata phanglakpa maruiba tongan tongan ba malim angpa pau khara myang wakhalo sing oinana ba haiduna puduna lakchari mathakta pijakriba random fact sing asigi matangda sandokna pijari matamgi changyenggi mayokta leptuna leiba ngamba karigum structure ama sakhira matarabadi madu soidana maki oina great pyramid of giza oigani mathai thaina gi egypt ki ariba matangwi ning thau leiba ki matamda sakhiba aduna matam kaya haukraba aduga civilization kaya amsu hawlakhraba kaya amman leikha takhraba phawbada hoji phawbagi oina karisu tawdana leptuna leiri pyramid asina asu yamna lomba naidana leptuna leiba ngamlakliba asigi tongan tongan ba maram kharagi manungda amadi research and discover tawba ngamkre masi chahi lising mariga chatutlonggi mamangda sakhiba matungdagi yuar haba singi mang takhanba energy adugi mayokta khangduna lepa ngambada mateng ohenba structural gi oiba mongsingda design tawrak sakhibani scientist na pyramid adugi manung amadi akoibada tongan tongan mafam kunsa treta natural forcing amadi human activity na tokhanba leptana makhata niktuna leiba haibidi ambient vibration sing record tawna ba chisometer ko device sing sinaduna madugi structural dynamic lepki pyramid asiga pak chawiba amadi complexity adu oiriba phawbada madugi vibration sing aduda singthaningai oina homogeneous amadi stable structural response uki Egypt ki konung Cairo gi hek mapanda giza dalaiba amadai bejaduda amamna phut chatrek yankhai mangaram sangba achobu limestone block sing saba nakan mari leiba pyramid aduna lam hectare 5.3 haibidi acre traum dorum kanchille masi hana phut chamri ga marfu haibidi meter chamaga kunthathe lam wanglammi matamgi matungina natural erosion amadi building material gi damakta sai century kayagi madugi matungda smooth outer case stone sing lothokkhibana maram oiraga hawjikmaki oinati masi phut chamri gi yankhai toronggi awang basi leiri masi chahi lising ahungo chanpa longgi malemgi oina khwaidi awangba structure makhal aduni pyramid asibu earthquake resistance pi khiba characteristic yamarum scientist sing khangbungamkhre masigi low center of gravity leiba yam systematical geometry oiba khwaidagi matol lomda mass atu changnaina halakpa ngambata natana tongan tongan hiram kayada haibisi matangda kupna wangkhalakpadagi hanta hannaba interim chamber sing yawba sophisticated internal design ge loinana yamna pak chawba broad base amasu lei aduga masi akanba limestone bedrock mathakta su sakhibani journal scientific ipona sagol centimeter phongkhiba study adugi luchingba author national research institute of astronomy and geophysics natraga NRIAG Egypt ki seismologist Muhammad El Gabri na hai riba masak sing asina pullaga well balanced coherent structure ama seme thaina gi Egypt ki building singna stability foundation behavior mass distribution amadi load transfer ga mari leina ba tongan tongan ba particle knowledge yamna phajana lei haina NRIG gi seismologist amadi study senior author Asim na phongtokhi pyramid adugi manungda record tawkhiba vibration ayamba adu mechanical stress adu mafam punamakta yenthokpa utpa frequency ama researching na phangki mayamga manandana thoidok hindokna matam sangna phibam kaidan leiba ngamgadaba structure sing masa matomtana oijahannaba makhoina architectural amadi geotechnical solution sing puthoki haina aina thaji haina magna makhatana phongdokhi masi pumnamak asi matang kayada trial and error gi khuthangda tamlakhibani masigi maramdi hana mamangda leiramkiba asoiba pyramid kharana masigi asoiba tu utkre pyramid atugi manungda king je chamber ko maruiba burial room loinana akoiba gi bedrock amadi soil adu yauna tokai tokai ba makhal kaya gi processing amadi chamber singdagi seismic data adu researching khomjinki
ꯃꯗꯨꯅ ꯃꯈꯣꯏꯅ ꯑꯋꯥꯡꯕ ꯁ꯭ꯇ꯭ꯔꯛꯆꯔꯒꯤꯗꯃꯛꯇ ꯃꯍꯧꯁꯥꯅ ꯑꯣꯏꯕ ꯐꯦꯅꯣꯃꯤꯅꯟ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯍꯦꯟꯅ ꯑꯦꯝꯄ꯭ꯂꯤꯐꯥꯏ ꯇꯧꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯋꯥꯡꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯐꯥꯎꯕꯗꯁꯨ ꯀꯤꯡ ꯖꯦ ꯆꯦꯝꯕꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯕ ꯁ꯭ꯄꯤꯁꯤꯑꯦꯜ ꯆꯦꯝꯕꯔ 5ꯒꯤ ꯃꯅꯨꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯍꯟꯊꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯒꯤ ꯆꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁꯦꯁꯃꯤꯛ ꯏꯅꯔꯖꯤ ꯆꯨꯞꯁꯤꯟꯕꯗ ꯌꯥꯝꯅ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯤꯡ ꯖꯦ ꯆꯦꯝꯕꯔ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯅꯤꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯏ ꯇꯥꯛꯏ ꯍꯥꯏꯅ ꯑꯦꯜꯒꯦꯕ꯭ꯔꯤꯟꯅ ꯍꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯆꯧꯕ ꯌꯨꯋꯥꯔ ꯍꯥꯠꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 1997 ꯑꯃꯗꯤ ꯀꯨꯝꯖꯥ 1992ꯗ ꯊꯣꯛꯈꯤꯕ ꯑꯅꯤꯃꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜꯗꯤꯡ ꯂꯤꯁꯤꯡ ꯀꯌꯥꯁꯨ ꯊꯤꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯇꯣꯞꯄ ꯄꯤꯔꯥꯃꯤꯗꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯗ ꯒ꯭ꯔꯦꯠ ꯑꯦꯄꯤꯛꯁ ꯑꯣꯐ ꯒꯤꯖꯥ ꯂꯣꯏꯅꯃꯛ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯚꯤꯖꯤꯇꯔ ꯂꯤꯁꯤꯡ ꯀꯌꯥ ꯆꯤꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯗ ꯒ꯭ꯔꯦꯠ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯔꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯥꯔꯠ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯚꯤꯖꯟꯒꯤ ꯐꯖꯔꯕ ꯊꯕꯛ ꯑꯃꯁꯨꯅꯤ꯫ ꯃꯁꯤꯒꯤ ꯄꯔꯐꯦꯛ ꯁꯤꯃꯤꯇ꯭ꯔꯤ, ꯃꯣꯅꯨꯃꯦꯟꯇꯦꯜ ꯁ꯭ꯀꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤꯖꯔꯕ ꯄ꯭ꯔꯣꯄꯣꯔꯁꯟꯁꯤꯡ ꯑꯁꯤꯅ ꯆꯍꯤ 4,900ꯀꯤ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯑꯉꯛꯄ ꯄꯣꯛꯍꯜꯂꯤꯕ ꯃꯇꯝꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯐꯖꯕ ꯑꯃ ꯁꯦꯝꯂꯤ ꯍꯥꯏꯅ ꯑꯦꯜꯒꯦꯕ꯭ꯔꯤꯟꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯨꯝꯍꯠꯂꯤꯕꯗꯤ ꯃꯁꯤꯒꯤ ꯊꯥꯖꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯕ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯃꯥꯁꯇꯔꯤ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯣꯅꯨꯃꯦꯟꯠ ꯑꯃ ꯁꯥꯕꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10 ꯆꯪꯏ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟ ꯑꯃ, ꯌꯥꯝꯅ ꯑꯔꯨꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯃ ꯑꯃꯗꯤ ꯁ꯭ꯀꯤꯜ ꯋꯥꯔꯀꯔꯁꯤꯡ, ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯁꯤꯡ ꯃꯦꯅꯦꯖ ꯇꯧꯕ, ꯁ꯭ꯄꯦꯁꯤꯑꯦꯂꯥꯏꯖ ꯂꯦꯕꯔ ꯐꯣꯔꯁꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ, ꯋꯥꯔꯀꯔꯁꯤꯡꯒꯤ ꯂꯦꯞꯇꯕ ꯐꯨꯗ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯂꯣꯖꯤꯁꯇꯤꯛ ꯌꯥꯎꯔꯤ꯫ ꯚꯤꯖꯟ, ꯁꯥꯏꯟꯁ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯆꯦꯠꯄ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯄꯨꯜꯂꯕꯗ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯃꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯖꯨꯒ ꯀꯌꯥꯒꯤꯗꯃꯛꯇ ꯑꯉꯛꯄ ꯑꯃ ꯁꯥꯔꯝꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯂꯥꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ ꯅꯦꯁꯅꯦꯜ ꯑꯦꯔꯣꯅꯣꯇꯤꯛꯁ ꯑꯦꯟꯗ ꯁ꯭ꯄꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯥꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ TNT ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯏꯅꯥꯏꯇ꯭ꯔꯣꯂꯣꯇꯤꯟꯒꯤ ꯇꯟ 600ꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ USAꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯄꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 34.38 ꯋꯥꯡꯕ ꯃꯐꯝꯗ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯁꯦꯇꯤꯂꯥꯏꯠꯀꯤ ꯃꯃꯤꯁꯤꯡ ꯑꯃꯗꯤ ꯃꯤꯠꯅ ꯎꯍꯧꯕ ꯑꯦꯀꯥꯎꯟꯠꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯜꯂꯗꯨꯅ ꯅꯥꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯟꯕ ꯑꯃ ꯎꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯅꯈꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯡꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯩ ꯆꯥꯛꯇꯨꯅ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯅꯔꯖꯤꯒꯤ ꯁꯔꯨꯛ ꯑꯗꯨ TNT in 100 ꯄꯣꯈꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤ꯫ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯁꯨ ꯃꯤꯌꯥꯝꯅ ꯇꯥꯕ ꯐꯪꯅꯈꯤ꯫ USAꯒꯤ ꯅ꯭ꯌꯨ ꯏꯪꯂꯦꯟꯗ ꯂꯩꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯍꯧꯕ ꯀꯥꯡꯕꯨꯅ ꯑꯃꯗꯤ NOAAꯒꯤ GEOS-19 ꯁꯦꯇꯤꯂꯥꯏꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯦꯒꯤ ꯇꯥꯡ 30ꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 13:53ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯟ ꯃꯦꯇꯤꯑꯣ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅ꯭ꯌꯨ ꯏꯪꯂꯦꯟꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯤꯕ ꯐꯥꯎꯅꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯄꯣꯈꯥꯏꯕ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯨꯝ ꯐꯥꯎꯕ ꯅꯤꯛꯈꯤ ꯍꯥꯏꯔꯤ꯫ USꯀꯤ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯅꯥꯁꯥꯒꯤ ꯗꯤꯄꯨꯇꯤ ꯅ꯭ꯌꯨꯁ ꯆꯤꯐ ꯖꯦꯅꯤꯐꯔ ꯗꯦꯔꯤꯟꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯦꯇꯤꯑꯣꯔ ꯁ꯭ꯋꯥꯔꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯆꯦꯠ ꯑꯗꯨ ꯄꯣꯈꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯩ ꯆꯥꯛꯂꯒ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯁꯨꯟꯗ꯭ꯔꯪꯗ ꯂꯩꯔꯤꯕ ꯁꯦꯇꯤꯂꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯔꯦꯝꯈꯥꯛꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯩ ꯆꯥꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯑꯗꯨꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯄꯨꯡ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 1,10,000 ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ
angangsing tekta kaidana thamnabagi damakta prithibhi sinthungna hotnarapagi saruk am oina Malaysia na ngasidagi hauna sahi 30 ki makhadha leiba angangsing social media account hangba thingkhre anova rule asigi iroina Facebook Instagram TikTok amadi YouTube yauna user million nipalom leiriba social media platform kayana sahi surabra haina khangdukna bohotna ba amadi sahi 30 ki makhadha leiba account sing adu thingjinabagi thabak adu tawdabi yaroi tori hairi Malaysia ke Communication and the Multimedia Commission phungturapui matung ina sahi khangdukna bohotna bagi thabak asi mathang thagi taruk sidagi manungdagi chathaba horagani sahi 30 yaudriba angangsingna masagi photo video sing yauna tongan data download tawna bantraga transfer tawna bagi tamakta tha amagi matam pigeni madugi matungda makhogi account du pura thingjilgani hairi rule singak taba company sing ringgit million 10 haibidi US dollar billion 2.5 rom fine taba yai adubu ain ngak taba angang singi mama mapagi oyati jarak amata piroi hairi lakolak liba khongthang asi angang singbu yamna soningai oiba content sing dagi ngak thokna na ba amadi atai atopa makhogi oiba puningi wakal sokpa yaba kaya dagi ngak thokna na bagi damakta sarkarna pekalapa khongthang ni hairi angang singna social media sinaba tingbasi Australian ihan hanki Brazil Indonesia su athingba thamna ba khongthang lokat pa hokre Britain France Spain Denmark Thailand amadi South Korea su chapmana ba mongda hairi ba khongthang ji lakhotna ba khotna ri haina pawosin makhatari chaliba chahi kumja 2026 ki Global Peace Index haibidi JPI na ing tappa khudung thiningai oidaba tongan lebak sing khangatuna makok mathang tanabagi piba report amada India gi hana leijiramba position adudagi amuke hen haitharakhre Global Peace Index report asigi matung ina haukibu chahi kumja 2025 ta ing tappa khudong thiningai oidaba ranking da India haiba leba asi chamaga 35 suba mafamda kanmangam kiban adubu chaliba chahi asi oina phongba khwaidagi anubu report amadana India gi ranking asi chamaga 19 ta haitharakhibani mamang chahi kumja 2025 ka changdam narubuda ing tapagi chang asi hanatagi hauna chada 2.9 haitharakhib asini maram oiraga chamaga 19 suba ranking da haitharakhibani hairi amaramda malem gi oina khwaidagi ing tapali baksing gi marakta island na makok thong mapam kan ngamli haina report asini mangkhatare khwaidagi khudong thiningai oiraba cancer makhalni haina riba pancreatic cancer na naraba miyosing punchi sangdokhanaba pambayama scientisting thengnakhre United States ki province ta sataki be study amagi matung ina nimit khudingi tablet mamam charaga pancreatic cancer na naraba miyosing punchi edu sangdokhan mangamli hairi chemotherapy ki layung chathaba matamdadi ka hena khudong thingai oiba side effect kaya maram thokalli adubu scientist team mamana handakta nongni semgatpada tablet asidi side effect thoi na leiti hairi dawas gonoris haina khangnaba drug makhal asigi matingna cancer patient kaya gi punchi sangdokhan mangamlagani haina hidak puthokpagi project yauri bami amana phungdorakhi atai atopa cancer makhal singka manadaba mongda pancreatic cancer haibisi layingbada yamnu wana thokko maramna anaba miyosing sibagi changsu wangi ayamba matamda anaba miyosingsu surgery chemotherapy radiotherapy amadi atai leina makhal kaya sinnaduna matam kharada oirabasu hingananaba thorangadu lakhatuna lakhibani adum oinama hairib leina asigi phibamasi henjin kiba thoklabadi anaba miyo edu punchi kanba ngamgande University of California ki Los Angeles ki report amagi matung ina pancreatic cancer na naraba miyosing edu hawgalakpa matamda makhal amatagi layung uthurakta maramna ngallingaida doctor sing khangdok ngamde phibam hedin kaba matam khakta ta khangbu ngamlakpa maram oiraga anaba miyo edu punchi kanba ngamdabani khotong thiningai oiraba cancer makhal asigi maruoi layung sing kharadang pallabada jaundice unsara thokpa hakachaba khong hambada amuba machu yorokpa maram chatan hakchang arum hantarakpa ayamba matamda hakchang chokthaba hakchang sagalakpa kok ngawba puk natraga nangan gi mathak thangbu saruksingda chaina kol phorokpa amadi ayamba matamda chaba tumdaban maram oiraga puk nusikaba asini chingbani Boston da leiba Dana Harvard Cancer Institute ki researching na
pancreatic cancer patientsingi punchi asi sangdokhanabagi matangda matam kayagi mamangdagi anuba pambai ama puthuknanaba hotladun lakhibani. Institute asina North America, Europe amadi Asia gi tongan tongan mafamda leiba cancer na naraba miyoi chamngaromda hairibu changyeng asi tawraba matungda anuba tablet asi puthorakibani. Anaba chamnga andagi manungda miyoi chani gi nifu nipanda numit khudingi dawar sunogik hairiba tablet makhal asi pijaduna changyeng tawbada anaba singi punchi edu sangdokhanba ngami haibasi khangba ngamkibani haina report asini makha tari.